Story collection bu miyang tabiri ba khwai punam puk taram okcheri hojin midagi puk tare tarakpa gi iroi na manipur da nungti gi phongwa pauk che hena pauk che asli gi khagat sa ba maru ba pauk khara pauk dam jari ahan bada headlines pizari sahi isgi manung da IDP sing mayum da hanjring gani ko community sing laksin gani home minister Govindas konthojam satok sasin yahan lamba hona duna mapung phana tadung laita ba hanjin ba tangai phade chief minister Kemsan Manipur की फिल्म मसी इरेंग लेंग द्रबसु NIA की DG ना गवर्नर का उनकरे चीफ मिनिस्टर नसु गवर्नर का वारी सानकरे ngasi kamjong da tangkhun amasung kuki singi mipam pangthok da peace purokna wari sagadori tomthin oinangi mangani lehon ki thorom pangthok re tongrawi rims da khatak tawraga thawak changla mandan local ama police na phare custody da lokre sahi tare khuntak pada ima sina thodang lokbagum handaki lan asi losan nawa homrak suba nupi lan tangai phadre Dr Norendro Jena thalokni ba nupi inmate sing awana sing khangtok lagan digen awareness pangthokre amuk hana pauk santona pizari sahi sigi manungda IDP sing mayum da hanjarangani ko community sing laksin gani home minister Govindas kothojam Bisimpur district ki tubung dagi nanjalak tu oinam thamban marik college ta hang lebari lek kem da laiba IDP wangjam pemjina center amadi state nengangna koki narco terrorist sing athubu da lakshulu IDP sing mayum da hanjaralu haina haukiba ningthokaba numit gi sangsil ki wasara hembe kongjang ngasi home minister Govindas kothojam na kongjang sangsil mafam sida laktuna wari sanabda yanaba porpadi kongjang handokre Govindas kothojam na sigi manungda IDP sing masa gi mayum da hanjaranba amadi koki narco terrorist sing laksin na hona gani haina thaja pibadi sara henbe kongjang asi handoki bani hairi home minister gi khongcha sida wainam gi MLA irengbam lanini Bisimpur district deputy commissioner Puja Elangbam amadi Lambon PS ki OC Aribam Nabakumar Saruk Yaki hairi yanaba property masa sontharaba WPMZ oinam PSC da pukatuna emit treatment tauki makata na treatment tawno naba Imphal gi hospital amada pukhat kare hairi Susampur Maitai United Committee ko convener nabani thousand phongdok kibada sara henbi kongjang changsil liba mahun sto home minister Govindas kothojam laktuna wari sanabada taliba demand sing thabak da onthonaba athu matamda thabak paikhalagani haina thaja pirakpadi kongjang asi handoki bini haiki me om inisini krumdari ki manipur da tholeba sahi om helaba lansina namdamsigi misam meyam da awaba kaya piri miyam na thengariba khudongsa da sing center amadi state nengana athu bada thabak paikhalu haiki IDP sing takelamang game on phongdok ki da home minister na miyam na piri wa thaja sing athu matam thabak do onthok tu na miyam gi awab ko holu makhata na damdamsta pangdo thodok sing thok tana thabak paikanu su makhata na pagdam ki Sathok sasin yahana bohono drama pung phana tangdu leita ba hanjanba tangai phate chief minister Kemsan me awm inising ani kurumdai digi hogno thorokiba hana sunabu thokhokiba thodok ya da security force na miyo kya rescue tawbodigi thodang chaung lokki amasung ngasi maksu season thorang kya makoina leptan local ni haina chief minister Kemsana phongdokre wapam sing ngasi palace commander leiba Manipur State Film Development Society MSFDS ki palace auditorium da Manipur nengang sindona pangthokiba investigatory ceremony for the Governor's Unit Citation 2026 ki Thoromda Mayai Tangma Lordona Pangdokibani, Chief Minister Makhatan Hai Manipura Tamna Ingtapa Hanjanakpada Security Forcing Asobo Todang, Lorbosu Miam, Kudimak Su Nansu Amaga, Wari Sanadona Amadi Sato Sin Yahana Hona Pungpana, Tangdu Laitama Hanjana Hona Minavi Tangai Padalai Haiki. Thormasi the Governor Ajay Kumar Banana Hatoi Mitulen Orega Deputy Chief Minister Losi Diko, Home Minister Govindas Kothojam Amadi Art and Concern Minister Kuraizam Lokena Akana Bamitulen Sin Oin Saruk Yaki. Tharongi Manung Sana Tramban Suba Gorkha Rifles Assam Rifles started Kuthani Fani 3shuba Battalion Aniswa Mahar Regiment Kumaso Border Road Task Force Kaksing District Police Senapati Amasung Susampur District Police 3shuba Border Security Force amasung Samagan Ifum the Suba Central Reserve Police Force citation fee na puning thawatki ngasi thorom siga mari nena Governor Ajay Kumar Banana citation award pangkraba unit singbu mukore lokhi batongan tongma thodang singbu thagal aduna phongdu pangthong lebo thorom sing isam samba thorom nate ises the ing tapa tangdu leita ba mok sa gi phim hanjana na ba hona bada arm forcing na chokthaba nai na matik mathona phudok tu kathop amaga loina na pangthoki ba singthani ngai oireba thabak sing aduk dama puning thawatuna tawiman kang utpani haiki Manipur ki sahi ke agi mawang dagi leranga phibam do hanjan nabagi damak security force na miyang dam ta yumbi gumna leptuna namdamsta law and order ki phibam mapung phana ngaknom honab da miyang wakhan tamina baga loina honarakni haina singtha ki baga loina na mathong ni thina pangthok liba security force singbu makoi gi imung manung sina mapung phana sagoliba singsi maman nai banate namdamsta mahoksa ki phibam hanjana la honaba security force singna misa miyang ki thaja ba mahandana asumba
asumba yumpham oidana honagadamni hainasu phongdoki Manipur ki phibam masi ireng leng dramasu NIA ki DG nam governor ga unakre chief minister su governor ga wari sanakre ing me ahum nisingani kulhumdoi di haur kiba Manipur kaunuk masing tamthirba lan gi warusin purukna bagi pandam da February 3 ing nisingani kunga manga dagi thamlaki ba president run nagang nasu thabak asi mai pakna pangthokpa ngam kidraba matung hau kiba February ki tarik mari ing nisingani kun Dr president run loktholaga anoba state nenga aman nikhalaki badagi makhatana lan gi thodok sing thoroktona state asigi law and order film khange pham yauna sokchilakki badagi phagalan laktuna machi lehan mangam dragasu national investigation agency NIA gi director general nanu singba agency asigi official singa governor ga unakre NIA gi official sing asi governor ga unadra wari sanakra matung chief minister YKM sansu lok bhavan satuna governor ga wari sanakre Imphal gi lok bhavan gi official oiba cheron sing thorok trabasu pawche asina phangba soski matung ngasi ayuk pung 10 rom tarapore NIA gi director general Rakesh Agarwal nanu singba agency asigi team amana lok bhavan laktuna governor unaki DG nanu singba investigation agency asigi official sing manung da nupi amma yauna senior official ani noiner ki makhoi lok bhavan da governor ga hathena na unaduna wari sanaki ba adu kari karamba matang dano haiba da sabsana khangmangam kide hiram asigi matang da official oiba report phangdra su February ki tarik mari ini singani kuntrok tagi leirakki ba Manipur gi anoba lenga asigi ngasi pawbi manung da sing amasung tam ani makta tholing da thodokya toina thochilaktuna pikliba anga ani yauna mamang tha April da mioi 13 laikidaba thodok singi matang da state lenga ki maikai digi NIA da khusina duna investigation sathahan khani haiba wafam si phogdo khubika loina namari nairam gani haina thajanari NIA gi director general singba official ahumna governor ga unadra wari sanaki ba photo na singbadi lok bhaban gi social media platform da upload torki panba yabdi mamang thagi taru amasung tariki lonaba ahing nungai matung da trongrawi awang lekai da leiba da bom kapsilaktuna phamung da mama ga tuminar nariba sahi manga amasung tha manga khatangari ba nupa masa ama amasung ma ki masan nupi ama bom masina pandron lekidaba amasung anga anigi mama bu bom masina panbadagi naika nakhi ba thodoki asigi case moirang police station na register tawdon local labasu lenga ki makadi agency asida khusinare haina phongdokrabani lenga thodok asigi case agency asida sinakre haikra matung mamang thagi kumanga phawda agency asigi official sing na forensic experts singa loinana laktuna bom pokhai khriba ronawbi amasung lekai gi imung amasung thodok asiga nangna post leiba CRP ki pasnen singna section dabadagi thokibini haidun horkiba khosawnarba miyam nongmene kapota sokiba singi manungda misam ahum lekidaba P Genmon gi CRP post agency asigi opposition singna forensic experts ganoina investigation chathaba leikrabani amrom ngasi ayuk agency asigi DG na nusingba senior official ahumna governor unaduna wari saram matung ngasi nungti pung mari rom tarapra chief minister YKM sana lok bawa laktun governor AK balaga unaki nusingba aniga pungkhai amarom sukna wari sanaki chief minister na governor ga unabada mahaki deputy chief minister amasung minister ani noiner khide minister sing noiner khide mifam asida lenga ki maikadi makok thongba official sing su yaw khide maramasina chief minister ga governor ga marakta kari karamba hiramda wari sanaki bino haibadusu official oina khangmangam khide ayukta NIA gi DG na nusingba official sing governor da pawdo namba wafam singi matang da oigani haina nadi thajanari tomthin oinam gi mangari leihon gi thorom pangthokre trongrawi mamang thagi taruk amasung tariki nonaba ahingi nungai patung pung ama ga minit mangarom tarapda koki tiroi singa mapang kala bom ama kapsilaktuna pokhan badagi mama ga tuminari ba tomthin ngan ba oina amasung maki masan pi ai sana bom masina pan badagi kan mangam da laiki dam matung maki mangani gi leihon gi thorom pangthokre ngasi ayukti holodra tonabi awang lekai da leiba leiki dabang angang anigi yum da sanabi lainingi matung ina mangari leihon thorom pangthokibani thorom asi pangtholabasu leikidaba mahaki masan nupi yaisanagi di thama khatang ngai kibani la lainingi chanabi matung ina mai changdri haiduna thoidokpa thorom pangthokide panba yabdi leikidaba angang anigi hakchang rims ki minen sangdi postmortem examination tor matung numit kumarani gi thamlanglaga angang anigi mapubok amasung apokpa mangan ngamba amadi apokpi binita na miyam da haijabaganona angang anigi hakchang tha asigi ani da rims ki minen sangdagi loraga phagak chaw ikhai gi lamthambung na pakta leron chanduna aroi ma thom mangam pangthoki bani ngasi mangani lehon gi thomdo angang anigi imung da mioi sing yauna saruk yakiba sing na makoi anigi damak teng thaduna kapki makoi anigi mafam da laisu katki rims ta khajak torga thabak changlamba lan local ama police na phare custody da lokre on India Institute of Medical Sciences AIMS dinina logduna February 16 ingani kumangar pangthoki recruitment examination center code number 000101 on digital zone IT Z1 Partia Odisha gi center
saruk yabda mai pakpadi rims ki multitasking staff MTS oina appointment piduna thabak tawrakiba lan loken amana examination asida candidate oikiba mi amagi mahut sillaga post asida join tawdon thabak tawrambadi police na farga court ki rimal lokre rims ki MTS oina khadak tawramba mi adugi maming Jitendra Mina kuntra apokpa lakidaba Bajrangan Mina kawi Rajasthan ki Karauli district ki Sapotra police station konba BP0 tagi ward number ani dagini examination asida saruk yakiba candidate adugi biometric amasung facial record singi mioi asina rimsta MTS oina thabak changna talakta lokiba biometric amadi facial record na singwa manaraktabdi institute asigi deputy director administration na mas kuntaret ingesini kuntroki numidang phung tareom tarakpada mioi asigi mathata lampen PS da complaint report ama fine torki bani report asigi matuina police na case FIR number marphu ni thoi ahum 2026 resta tawduna lokhaki noina mioi asi phana khungun liu da mahaki local address oiriba rims road ki lamlambung leiba yum amada thiu da mak masa leiram kide police na case asigi matang ina mahaki khungun lira koda mahak ngarang chin pung amaga minini forum tarakpada rims ki A block ki main gate manakti phabang amani hairi mahak phabi paw asi mahaki apokpi mamada mobile phone ki kuthang na khangin khre haibaga noina na police na mahaku ngasi CGM Imphal West Quarter Police Custody Remand Prayer tawduna puthorkre konas ayaba pibadigi mahaku makhata na investigation gi damak police custody remand lokre sahi tare khundak bada ima singna thawdang lokhibagumna handaki lan asil loisin hannaba ahum suba nupi lan tngaifdre Dr Norendro Manipur ki phima si mahut asigi mahutta tangdu leita ba hanjrinambagi damak adungai sahi tare khundak bada ima singna lokhiba thawdang adugumna ahum suba nupi lan amagi tngaifdab leirak le haina On Manipur United Club Organization Amukogi Vice President Dr Norendro Thaksongno phongdokre wafam asing asi tronabi amadi nitangi mihat pasingbu yaningdo phongdokna ngasi waithau kaithe lainambi salenda hogduna amukogi seminar ni ba Manipur gi Student Federation MSF Human Rights Kohar On Manipur Human Voluntary Association Amopa amasupare leimaron maira pabi apunba loop PNMPAN gi mieng makada waithau apunba maira pabi Youth Club waithau Seka Thiam Konjin Awang Lekai Club Sewa Thiam Konjin Warok Lekai ANMC Thiam Konjin Maning YSDO Thiam Konjin Mamang Lekai Solo Thiam Konjin Samansing Lekai Waithau Chiru Naga Village Waithau Saman Tangkun Sangom Sang Suktuk Karong Maira Paibi Sabok Kabui Amani Singkham Kabui Club ki mioi sing amasung Maira Paibi singna punna saruk yadre ri sakre noina reni lo salakpada laimbi salenda miyamna amuk punduna hojik tholiba irang sing matang da khana lainaki khana lainabasda amoki bright president Dr Norendro Thaksono phongdokibada sahi ahum suraba Manipur da tholiba irang sta thamoi songai oibok thokdok wathok kya thokre mayam sigi manungda handak tronawbi amadi kansong khunda thokibo thokdok sisu asuki matik thamoi soi miyamna pienje basi maral laijatraba misam amadi pikdib angang sina miyamna pun chatar pasini miyamna masigi thoisin central forcing na haibigi Sabsaba Kudam Sangdam Equine Nasi Mina Uri Nakona Tari Maramasina Equi Labak Napiba Lak Pugi Mingda Equi Onsindona Misam Yanobi Sing Lotion of Honoriba Central Forcing Iram Dansigi Hankrasi Amadung Labak Sining Tangdu Leta Hingan Harabadi Tengang Kiara Sahitare Kuntapo Yauna Imas and Lord Kibok Todangsi Adugamba Ki Lansi Notionaba Om Subnupi Lan Hobotangai Patre Haiki Rene Adugi Manungsana self determination is our birthright state terrorism thong lepu misam miyangi lantum punsinga ko ngamdraba central security sing hankro haiba iba play card kya sinna kholaw kya lawki ngasi rini si goi thok kaithen larambi sangleng degi hogduna usoi popi phawok lakra matung tangjeng phawok saluraga amu hanna wai thok kaithen larambi sanglen da loisen ki rini to saruk yakiba chiru khungi roslina central amadi state nenga ki sahi ahum helaba irang sta yengdul leriba karigino hain su hangki UZ Mari Faren pa laktare lob recover tawre police control room ngasi numidang thorpa sero amada ngasi security force na chingmerong maning lekai digi pipra pro gi wangkem rojit allies angkai kumanga ko wa akadar ama mobile phone ama amasung nupa nising amaga samri ga noitna na konana phare amam ngasi security force na KSP PS ki sangwan maino lerak gi sanam ongpi konjeng barun karuna allies pikpik yakhema thoi kobi kadar ama nupa lak taruka nising marpum mathoi amasung mobile phone amaga konana phaba ga noina Laulo asigi lamnongi awana kai digi hobam Johnson Eli Sanathoi kumanga amasung wakai pukhamum directagi laisam ibom sani futare ko wakadar amasu phare hairi mak tha asigi ohum da airport mak to bom pakhai hanbada chendabani
mahak numit 3 gi police custody remand lawre hairi UKNA gi lieutenant phare khusuklai si phangle police control room gi seron amma dangarang Susampur district ki hele PS na konba Aizon kundagi Semelan Hldkki kunithoi koba UKNA gi lieutenant amma phare makha taba investigation da ngasi S Khonen amasung ukha lokha dagi AK 47 rifle amma pistol ani grenade aniga awareness set amma amasung Maruti Gypsy amma recover tore hairi loisalakwada story collection bumi yang tabiri ba khwai punam phogu amka na khurum jari pawloi jari